Malemgi tongan tongan mafam singi maru oiba paw khara update tawjari. Georgia da India macha 12 siduna leiramle. Georgia gi resort center amagi ka amada leiba bedroom da India macha 12 yauna Georgia gi citizen amaga punna miyoi 12 siraga leiramle. Miyoi sing asi resort center asida thabak toba miyoi ngaktani. Miyoi 12 adu matau karamna sikibano haiba chapchana khangba ngamdrabasu hu chenba gas carbon monoxide थेंगनबदगी सीबा ओइरमगनी हाइना थाजनरी म्यूसिंग अदुदा असीबा हक्चांग सिंगदा फुना चैनबा अमदी अतोपा मीना एटेक तौनबना सिंगबगी खुदम चांगदमसु अमता उबा फंगदे हाइरी तौदोक असिगी मतंगदा जॉर्जिया पुलिसना मखा ताना थिजिन हुमजिनबगी थबक चथरी हाइरी मखा तारकबा पावदा मालेमगी ख्वाइदगी पावर लेबा लेबाक सिंगी मनुंगदा इंडिया मंगासुबा पोजीशनदा लाक्रे Chahe asigi oina the 8th grade power of the 2025 haina mingthonba malemgi khwaidagi power leba lebak singi list thoklakpada Indiana manga suba position da lakpa ngamkhre hairi report asigi matung inna America, China, Russia, Japan, India, France, Britain amadi South Korea na malemgi oina mathang sinna khwaidagi power leba lebak sing oire haina phongdoknarkibani list asigi matung inna matamamada India gi mangin thana chalamba France, Britain amadi South Korea na singba lebak sing India na namthaba ngamkhibani malemgi khwaidagi power leba lebak sing khangatnaba honabada lebak adugi setmilon khunairon political stability amadi military gi power sing yenglaga semlakhibani hairi malemgi khwaidagi sakti power leba lebak singi manungda Indiana manga suba position da yaurakpa ngamba asida malemgi lusingba kayana India bu thagatpa phongdoknarakre Ukraine ga chahi ahumrom lan kanna soknaduna laklabasu Russia hojiksu adumak malemgi khwaidagi power leba lebak ahum suba ama oina leiba ngamli hainasu phongdorakli makataba pawda US ki advance oiraba Abram war tank 108 ki manungda kuntranipal Taiwan da thungkre Kumja lising ani tara mapalda order tokiba US ki yamna advance oiraba Abram war tank 108 ki manungda tank kuntranipal rom Taiwan da hanmagi oina thungkre haina Taiwan Defense Ministry gi maikidigi phongdokragli Taiwan da America gi advance oiraba Abram war tank thunglakiba asina China na tatana aki akhang piduna matam amada hekta lal torakpa yabana maram oiraga Taiwan gi oinadi afaba kudam amani panba yabadi Taiwan da lan gi khulai America na ngasi phawbada mateng pangbaga loinana yonduna lakibani Taiwan gi maikidagi China dagi ngakthokpa ngamnaba lal gi khulai kaya laisinba haurakibani US gi Abram tank malem gi oina khwaidagi afaba tank ni hairi makataba atopa pawda Sudan da sexual violence ki thabak yamna chathare Sudan gi fighters singna pak sanna sexual violence chathare haina international rights group singna phongdoknarakli amaromda Sudanese paramilitary singna Sudan gi Il Fasher city da drone attack chathaduna yamdrabada mioi kuntranipan rom Hakhre haina local activists singna phongdokre panba yabadi chahi kharagi mamangda Sudan da paramilitary rapid forces amadi Sudan army singi marakta akanba mongda lal songnaduna lakibani lal asida mara leijadraba mioi kaya sikhre loinana langi kudong chaba loduna lebak asida leiriba nupi angang kaya dasu nampu saphuda sexual violence chathakibani hairi Sudan gi lan asida hojik phawbugi manungda mioi lising humpu gi matakta sikre haina report asina phongdokli makataba atopa pawda cyclone Chido lising amarom siramba yai report Chaurangna pungda kilometer chani rom yangna lakiba nonglei nungsit cyclone Chido yamdrabada mioi lising amagi mathakta siramba yana leire haina France ki local official singna phongdokre hairi report asigi matung inna ngarang phawbagi manungda cyclone Chido nonglei nungsit asida mioi 13 sikre aduga paksana amangata thokre hairi Paris da lakiba nonglei nungsit cyclone Chido asi chahi 30 gi manungda khwaidagi sathiba ama oiri hairi nonglei nungsit asida yamdrabada mioi lak amarom hena chauna awaba mayokna ki nonglei nungsit lakiba mafam singda leiba mioi singna phongdokibada handaki cyclone Chido nonglei nungsit asi nuclear war da mang takibaga chap manai hairi
Makha tarakpa atopa pau amada chahi taranithoi matungda Isrealna bom Heithaduna Landabada Syriada Yuha Hakhre Gazadana pung kunmari gi manungda Isreal gi lanmi singna Palestinian humpumapan Hakhre Yuha haba makai Isrealna Syriada chahi taranithoi gi matungda khwaidagi akanba mongda bom thadaduna landakre Syriada Isrealna thadakiba bom aduna pokhairakpada nuclear bom pokhaibagi saktamga chap manaki bom gi matik mayai aduna Syriada react scale ahum yauna Yuha haki hairi Syriada Isrealna thadakiba bom adu lalgi khulai paiba mafam singda thadakibana chaurangna pungkhai amarom mathang bom pokhairakibani Israel gi air strike gi attack aduda Bashar al-Assad gi matamda thamlamba missile yauna khulai kaya ut onkhi hairi makha tarakpa atopa pauda lalgi matangda wari ka hena chanadanaba tabak oina pangthokpa amadi lal mai pakna Trump amadi Benjamin na fonda hainakre America gi president oigada Robert Donald Trump amadi Israel gi prime minister Benjamin Netanyahu anina fonda lal gi matangda wari ka hena chanadana thabak oina pangthokpa amadi lal asi mai paknaba honaminanabagi matangda wari chanakre hojik sonariba lal asi Israel na soidana mai pakani haina Benjamin Netanyahu na fondokre hairi Makha tarakpa atopa pau amada Israel na lepa leitana Syriada attack chatharakpadagi HTS na Benjamin da warning tawkre numit kharani asigi manungda Israel na Syriada air strike chamanga gi mathakta chathagiba amadi hojiksu lepa leitana matik mayai leiraba bom sing thadaduna landarakpa asida Hayat Hatari al Sam HTS Israel gi prime minister Benjamin Netanyahu da warning pikre hairi Israel na hojik Syriada lepa leitana landariba asi Bashar al-Assad ki lengak matamda leiduna thamlamba lalgi missile bomb top drone chemical weapon amadi atai makhal makha kayagi khulai yauna military camp sing khulai sapham factory sing target togduna chada marifu taragi changda thugaiduna mang paksana mang takhankhre United Kingdom da leiba Syrian Observatory for Human Rights na phongdorakpagi matung inna numidang chupa ama Syria ge military camp singda target togduna missile humpumatoi hena kapsinduna landakhi hairi amaromda Israel gi lanmi singna Syria da changsinduna buffer zone thamjinbaga loinana Syria gi mafam kayada makoi gi lanmi sing thajiliba asi lisingma chamapun Humudra Marida ceasefire gi matangda tawnakiba agreement adubu chauna singnabani haina UN gi maikaidagi phongdorakli hojik oriba lalgi pibam asida Benjamin Lengaki cabinet ki mifam pangthoktuna makhoina loksin duna leiriba Syria gi Golan House da Israel macha hena lehannaba thabak paikhatnabasu warep lokre Syria gi Golan hairiba lam asi Israel na lisingma chamapun humputareta loksin kibani kaina thangda America na lam adu Israel gi ni haina lokthorokibani hairi HTS rebel group na sogotpa Syria gi nongna semlaba government asigi lusingba Ahmad al-Asana Israel da chatharakliba attack adubu akanba mongda yaningdaba phongdokpaga loinana lebak asida anoba conflict amata thohanba pamde Syria da chahi kaya lal songnaduna lakre hojik sumnagi lebak asida chawkhatnabagi lambi romda oina mang thaduna changsinnaba honaragani haina su phongdokre hairi makha tarakpa atopa pauda pung kunmari gi manungda UN na chalaiba Gaza gi school da Israel gi lanmi singda landaduna yamdrabada miyoi humpumapan rom hakhre Pung kunmari gi manungda UN na chalaiba Gaza gi school da Israel gi lanmi singna nongthaktagi bom thadaduna landabada angang journalist amadi rescue team yauna punna miyoi humpumapan rom sikre hairi sahi ama makhai hena Gaza da Hamas ka chatharakiba lal asida hojik phawbugi oina Israel gi lanmi singna Palestinian lising nifu mari chamapan humbutra taruk rom hakhre aduga asokpagi misingna lak ama lising taruk chatret yangkhaimapan rom sukre lan asi kayarak hanna Losinaba honarabasu nakal anigi marakta thamnariba condition singda yanaba ngamdabana maramna lal asi makhata na soknaduna lakhibani hairi makhataba atoba pauda Syria tukibadagi thauna amuka hena lakraba Israel na Iran amadi Hezbollah da matam amada hekta landagani Hakhre report Bashar al-Assad ki Syria gi lengak tukibadagi thauna amuka hena lakraba Israel na Iran amadi Hezbollah da matam amada hekta landagani Hakhre Iran amadi Hezbollah anina warning piraduna Israel gi Prime Minister Benjamin Netanyahu na
nakal animakta adumak landaduna Isrealna chauna lan mai paknaba yengnabasingda landabagi thabak chathagigani haina social media gi platform ama oiriba X ki kuthangda pongdorakhibani chahi amagi mamangda Middle East da chauna ahongba ama puraknaba honagani haina pongdokhiba laikhrabani Syria Gaza Lebanon da achoba ahongba ama purakpa ngamkhre loinana lebak ahum asida mapung phana support toramba Iran chu mahoksaga manadre hariba lebak sing asina Israel gi matik mayai chapchana khangba ngamkhrabani ningsingba yabadi Syria matam sangna Israel ga yengnaba lebak ama oiduna lakhibani makoina Israel da kayarak attack tawrakre loinana atopa lebak singnasu attack tahollakre adubu Israel gi oina Syria ga lal thengnanabagi interest amata laiti haina Benjamin na pongdokre hairi panba yabadi Syria da president Bashar al-Assad ki lengak tu khibadagi Hezbollah gi oinasu chauna mangjabagal loinana makhoida lagi kulai kaya pirakpada sijinaramba Syria gi lanbi tatkhibadagi Hezbollah gi mapangal kham thengna chonthakre Israel na Syria da landaribasi Syria dagi Israel da lakpa yaba kodong thiningai sing ngakthoknaba honabani hairi makatarakpa aroiba pawda Houthi natana US amadi Israel ga thengnaba ngamba laitre US amadi Israel ga lamba tongnaduna lanthengnaramba Gaza gi Hamas Lebanon gi Hezbollah gi matik mayai mangkhiba maramna hawjik US amadi Israel ga thengnaba ngamliba group asi Yemen gi Houthi terrorist group khakta ngaire haina pongdoknarakli Iran gi oinasu Syria gi lengak tukhiba maramna mangonda mateng pangbiba ngamba group asi Houthi khakta ngaikre Hamas Hezbollah di Israel na makhwang thudekibadagi hawjik US amadi Israel da mangak thangatuna yengba ngambagi phibamda leitre Houthi group sing hawjik US amadi Israel gi lanmisinga akanba lal natra maksu adumak lepa leitana lanthengnari hairi